ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯃꯔꯤꯗ ꯁꯒꯣꯜꯕꯟ ꯁꯂꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯥꯔ ꯀꯦ ꯁꯅꯥꯖꯥꯎꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯋꯥꯟꯇꯦꯗ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯕꯥꯁꯤꯈꯣꯡꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯡ ꯉꯥꯉꯣꯝ ꯏꯕꯣꯝꯆꯥ ꯀꯧꯏ, ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯒꯤ ꯖꯣꯔꯍꯥꯠꯇ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯇꯔꯨꯛꯀꯤ ꯃꯔꯛꯇ ꯀꯜꯆꯔ, ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯗꯤ ꯀꯁꯇꯝꯁꯤꯡ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ 33ꯁꯨꯕ ꯑꯁꯥꯝꯒꯤ ꯃꯍꯣꯠꯁꯕꯥ ꯖꯣꯔꯍꯥꯠꯀꯤ JDSAꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 16ꯇꯒꯤ 18 ꯐꯥꯎꯕ ꯆꯠꯊꯒꯗꯧꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯇꯤꯖꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ ꯀꯨꯝꯖꯥ 2017 ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯂꯣꯟꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯏꯜꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯦꯘꯥꯂꯌꯥ ꯕꯣꯔꯗꯔꯗ BSFꯀꯤ ꯀꯥꯡꯕꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯅꯠꯇꯅ NCPꯒꯤꯁꯨ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯖꯤꯠ ꯄꯋꯥꯔꯅ ꯐꯥꯏꯅꯥꯟꯁ ꯑꯃꯗꯤ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯥꯏꯔꯒꯅꯤ꯫ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯅꯤꯜ ꯗꯦꯁꯃꯨꯈꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯨꯔꯒꯅꯤ꯫ ngasi numidang Guwahati gi Baspara Stadium da ahanba oina T20 International Cricket Match Bharat amasung Sri Lanka anigi marakta sanaragani. Hauzik phawada mioi 19 na ticket kakre haiba match asida aswai angam thoktanabgidamakta Board of Control for Cricket in India BCCI na Assam Cricket Association gi maikaida stadium gi akoyom fam singda security na akan section thorang lokhatnaba yathang pikre.